Mangda uriba lang asi lantoklaga komjaw ama laybani komjaw adu lana chonglaga wasabagi amambagi shakti yawba nung adu layramgani nung adu hek tugayba matamda wasabagi mapanggal mangani. Hey kay makokpan manupa nang aigi kuttamay tiban ng krabaso hausik pao ba wanglin toy bigi matung inarak paleptre Ita! Ay lagle! Iya! Wasaba! Nang niram kangani! Iya! Kang bra tumit masasa Hay angangsa nakoy na kanakanano mapammasida nakoy siba changlak libra ha Linjao, ako'y chen wanen thoy bibu kan balak pani. Ako'y magi mateng tau balak pani. hay ya hay loi ka nanggi wakal puk ning pataw nang chat kinu wasaba na nanggi wakal joy na ba honarak liba say mai pakhan gumsi ta chau ai mai lai du na cheloi iya ya ai ya Iche, nang waganu ay kom je lalaga. Chomangam gani. Iya! Thaina mamangayda lamdam amada yamna haithoi singthoiba nupa ama leirami. Nupa adu sintaklen hairiba lamdam adugi ningthau konungi mantri ni. Sintaklen hairiba lamdam adugi ningthaugi mantri adu yamna haisingi mabudi marosing lay haibasi atopa lamdamda layba miyoi singna sutarami. Khunpurel kauba lamdam adugi ningthauna magi manay ama kausinduna asumna hairai. Yengoi inay achanba. Sintaklen lamdamgi mantri adu yamna haisingi hainariba sibu kayamuk yamna singliba jatno haina hanglami. Ningthaugi manay aduna iningthau sintaklen lamgi mantri adudi yamna singi hai mangondagi hena singba mi amata laiti haina nanayna tajay. Nanayna tajay iningthau haina ningthaugi manay aduna hairaklami. Ningthaugi manay adugi wadu tabada khunpurelgi ningthau adu nokladuna shumna hairai. Mahakna yamna singi hairibadu ay thajaba ngamde. Aduna ay mangonda changeng ama yenge. Changeng aduna mabu kayam singi haibadu khanggadawribani. Asi hairaga khunpurelgi ningthauna thaurang ama sinkhirami. Ashumna matam kharagi matungda khunpurelgi ningthaugi manay ama sintaklen lamdamda tharaklami. Khunpurel ningthauna tharakpa manay aduna sintaklen lamdam yoraklabada konungda changduna sintaklen lamdamgi ningthauda ikai khumnaba utladuna asumna hairai. Iningthau nanay aihak khunpurel hairiba lamdam adudagi lakjabani. Ningthaunasu lakliba nupa adubu taram oklami. Aduga nahangna aigi lamdamda lakpadi kari apamba lay nakhoigi ningthauna kari wa hairakpagi haina hanglami. Nupa aduna iningthaugi sintaklen lamdam asida hauba mana masing haira singdi yamna hawi haina nanayna tajaydo. Sintaklen ningthau aduna chumi aigi lamdamda hauba mana masing haira singsi yamna haubani. Ado nangna hainingliba wafam ado hairo. Khunpureldagi lakpa ningthaugi manay aduna iningthaugi lamdam asida hauba kubi hangam amadi mana masing khara aikoigi khunpurelgi iningthauna
ꯃꯍꯥꯎ ꯌꯦꯡꯒꯦ ꯇꯥꯛꯄꯤꯔꯛꯏꯗꯨ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯁꯤꯟꯇꯥꯛꯂꯦꯟꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯐꯔꯦ, ꯑꯩꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯂꯝꯗꯝꯗ ꯍꯧꯕ ꯀꯨꯕꯤ ꯑꯃꯗꯤ ꯍꯪꯒꯥꯝ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯣ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯨꯟꯄꯨꯔꯦꯜꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯝꯗꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯟꯇꯥꯛꯂꯦꯟꯒꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ ꯃꯟꯇ꯭ꯔꯤ, ꯉꯔꯥꯡ ꯑꯩꯅ ꯄꯨꯔꯦꯜꯄꯨꯡ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤꯅ ꯏꯅꯤꯡꯊꯧ ꯄꯨꯔꯦꯜꯄꯨꯡ ꯅꯤꯡꯊꯧꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯤꯟꯇꯥꯛꯂꯦꯟꯒꯤ ꯅꯤꯡꯊꯧꯅ ꯍꯩ ꯁꯤꯡꯂꯕ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯣꯏ ꯃꯟꯇ꯭ꯔꯤ, ꯉꯔꯥꯡ ꯑꯩꯅ ꯈꯨꯟꯄꯨꯔꯦꯜ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤꯅ ꯏꯅꯤꯡꯊꯧ ꯈꯨꯟꯄꯨꯔꯦꯜ ꯅꯤꯡꯊꯧꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯟꯄꯨꯔꯦꯜ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯥꯛꯂꯦꯟ ꯂꯝꯗꯝꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯃꯍꯥꯎ ꯇꯪꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯈꯨꯟꯄꯨꯔꯦꯜ ꯌꯧꯕ ꯃꯇꯝꯗꯗꯤ ꯊꯥ 2-3 ꯆꯪꯒꯅꯤ꯫ ꯈꯨꯟꯄꯨꯔꯦꯜ ꯂꯝꯗꯝ ꯌꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯠꯂꯅꯤ, ꯂꯣꯏꯅ ꯄꯨꯝꯂꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯥꯛꯂꯦꯟ ꯂꯝꯗꯝꯒꯤ ꯃꯥꯏ ꯆꯣꯞꯂꯒꯅꯤ ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ, ꯎꯄꯥꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯍꯥꯅ ꯍꯪꯂꯛꯏ, ꯍꯩꯁꯤꯡꯂꯕ ꯃꯟꯇ꯭ꯔꯤ, ꯀꯔꯤ ꯎꯄꯥꯏꯅꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯁꯟ 2ꯒ ꯁꯟꯒꯥꯔꯤ 1ꯒ ꯊꯤꯕꯤꯔꯣ, ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯅꯨꯄꯥ 4 ꯑꯃꯒꯁꯨ ꯏꯅꯤꯡꯊꯧꯅ ꯊꯤꯗꯣꯛꯄꯤꯔꯝꯃꯨ꯫ ꯍꯌꯦꯡꯃꯛ ꯈꯨꯟꯄꯨꯔꯦꯜ ꯂꯝꯗꯝꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯗꯨ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯥꯡꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯂꯩꯕꯥꯛ ꯄꯤꯛ ꯊꯟꯅ ꯍꯩꯖꯤꯜꯍꯜꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯣꯠꯆꯩ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯟꯊꯤ ꯈꯔ ꯑꯃꯁꯨ ꯍꯥꯞꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯃꯗꯤ ꯁꯟꯊꯤ ꯍꯥꯞꯂꯕ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯍꯪꯒꯥꯝ ꯆꯥꯔ ꯑꯃꯗꯤ ꯀꯨꯕꯤ ꯆꯥꯔ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯅꯦꯛꯂꯕ ꯅꯨꯄꯥ 4 ꯑꯗꯨꯗ ꯍꯪꯒꯥꯝ ꯑꯃꯗꯤ ꯀꯨꯕꯤ ꯆꯥꯔ ꯑꯗꯨ ꯏꯁꯤꯡ ꯇꯠꯇꯅ ꯆꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯍꯩꯁꯤꯡꯂꯕ ꯊꯧꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ 4 ꯑꯗꯨꯅ ꯁꯟꯒꯥꯔꯤ ꯑꯗꯨ ꯄꯨꯔꯒ ꯈꯨꯟꯄꯨꯔꯦꯜ ꯂꯝꯗꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯃꯟꯇ꯭ꯔꯤꯅ ꯊꯥꯔꯛꯄ ꯍꯪꯒꯥꯝ ꯆꯥꯔ ꯑꯃꯗꯤ ꯀꯨꯕꯤ ꯆꯥꯔ ꯑꯗꯨ ꯏꯁꯤꯡ ꯇꯠꯇꯅ ꯆꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯈꯨꯟꯄꯨꯔꯦꯜ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯁꯤꯟꯇꯥꯛꯂꯦꯟ ꯂꯝꯗꯝꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ 4ꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯈꯨꯟꯄꯨꯔꯦꯜ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯁꯤꯟꯇꯥꯛꯂꯦꯟ ꯂꯝꯗꯝꯗꯒꯤ ꯏꯅꯤꯡꯊꯧ ꯎꯅꯕ ꯃꯤꯑꯣꯏ 4 ꯂꯥꯛꯍꯧꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯑꯣ, ꯁꯤꯟꯇꯥꯛꯂꯦꯟ ꯂꯝꯗꯒꯤ ꯑꯄꯠꯄ ꯈꯨꯏꯔꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯗꯨꯅ ꯑꯩ ꯎꯅꯕ ꯁꯣꯏꯗꯅ ꯂꯥꯛꯂꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯤꯟꯇꯥꯛꯂꯦꯟꯗꯒꯤ ꯅꯨꯄꯥ 4ꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯄꯥꯟ ꯐꯥꯎꯕꯗ ꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯥꯛꯂꯦꯟ ꯂꯝꯗꯝꯒꯤ ꯏꯅꯤꯡꯊꯧꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯛꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯈꯨꯟꯄꯨꯔꯦꯜꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯈꯣꯏꯕ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇ ꯄꯨꯔꯛꯂꯝꯂꯅꯤ꯫ ꯁꯤꯟꯇꯥꯛꯂꯦꯟꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯏꯀꯥꯏꯕ ꯅꯪꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯇꯥꯛꯂꯦꯟ ꯂꯝꯗꯝꯗꯒꯤ ꯀꯨꯕꯤ ꯑꯃꯗꯤ ꯍꯪꯒꯥꯝ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯌꯥꯎꯔꯕ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯊꯥ 3 ꯆꯨꯞꯅ ꯅꯤꯡꯊꯤꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯄꯨꯔꯛꯂꯕꯅꯤꯅ ꯈꯨꯟꯄꯨꯔꯦꯜ ꯂꯝꯗꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯨꯕꯤ ꯑꯃꯗꯤ ꯍꯪꯒꯥꯝ ꯆꯥꯔ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯣ, ꯁꯤꯟꯇꯥꯛꯂꯦꯟ ꯂꯝꯗꯝꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯍꯥꯏꯅꯔꯤꯕ ꯑꯗꯨꯗꯤ ꯆꯨꯝꯂꯦꯗꯅ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯤꯟꯇꯥꯛꯂꯦꯟ ꯂꯝꯗꯝꯗꯒꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ 4 ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯒꯥꯝ ꯑꯃꯗꯤ ꯀꯨꯕꯤ ꯆꯥꯔ ꯑꯁꯤ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯥ 4 ꯑꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯈꯨꯟꯄꯨꯔꯦꯜꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯁꯤꯟꯇꯥꯛꯂꯦꯟ ꯂꯝꯗꯝꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅꯁꯨ ꯀꯨꯕꯤ ꯑꯃꯗꯤ ꯍꯪꯒꯥꯝ ꯑꯗꯨꯕꯨ ꯂꯧꯍꯧꯗꯨꯅ ꯁꯤꯟꯇꯥꯛꯂꯦꯟ ꯂꯝꯗꯝꯗꯒꯤ ꯄꯨꯔꯛꯂꯤꯕ ꯁꯟꯒꯥꯔꯤ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯄꯤꯔꯛꯈꯤ꯫